ꯁꯒꯔꯃꯒꯤ ꯍꯩ ꯁꯦꯝꯕ ꯍꯧꯔꯦꯅꯦꯅ ꯊꯥꯡꯖꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯤꯔꯣ ꯄꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯑꯩꯒꯥꯅꯤ ꯍꯟꯇ ꯁꯥꯔꯤꯀꯣ ꯌꯥꯔꯣꯏ ꯑꯩꯒ ꯔꯣꯁꯤꯠꯇ ꯑꯩꯒ ꯑꯩꯒ ꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯉꯥ ꯊꯣꯡꯒꯦ ꯁꯔꯦꯡ ꯊꯣꯡꯒꯦ ꯁꯔꯦꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏ ꯑꯩꯒ ꯁꯔꯦꯡ ꯊꯣꯡꯗꯣꯔꯦ ꯌꯥꯝꯗꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯒꯥꯅ ꯊꯣꯡꯉꯅꯤ ꯍꯣꯔꯦꯟ ꯊꯣꯡꯉꯒ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯏꯆꯦ ꯊꯪꯕ꯭ꯔꯥ ꯑꯩꯒꯥꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯖꯥꯡꯅꯦ ꯃꯩꯅꯤ ꯈꯨꯍꯥꯎꯗ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯑꯩꯒꯥꯗ ꯆꯥꯗꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯑꯩꯒꯥꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯁꯤꯗꯤꯀꯣ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯄꯨꯖꯥ ꯇꯧꯕꯩꯅꯤ ꯆꯥ ꯂꯩꯔꯦ ꯅꯨꯡꯁꯥꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯆꯦꯡ ꯊꯣꯡꯗꯣꯏꯅꯦ ꯑꯩꯒꯥꯅ ꯍꯤꯡ ꯍꯥꯞꯈ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯒꯥꯗꯣ ꯑꯗꯨ ꯀꯩꯅꯣ ꯑꯩꯒ ꯀꯥꯂꯥ ꯖꯤꯔꯥ ꯍꯥꯞꯄꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯔꯅꯤ ꯀꯥꯡꯉꯧꯒꯤꯁꯦ ꯑꯩꯒ ꯀꯥꯡꯉꯧꯒꯤꯁꯦ ꯑꯗꯨ ꯀꯩꯅꯣ ꯀꯥꯡꯍꯧꯒꯤꯅ ꯃꯔꯤꯡ ꯊꯥꯛꯀꯦ ꯆꯥꯝꯃꯕꯅꯤꯀꯣ ꯍꯥꯟꯅ ꯑꯃꯨꯛꯀ ꯆꯥꯝꯃꯤꯅꯤꯀꯣ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯦ ꯑꯩꯒꯥꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯦ ꯇꯤꯜꯍꯧ ꯑꯩꯒꯥꯅ ꯍꯥꯏꯁꯦ ꯁꯤꯡ ꯍꯥꯞꯄꯦ ꯎ ꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯈꯔꯦ ꯂꯣꯏ ꯆꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯃꯔꯨ ꯍꯥꯞꯆꯤꯟꯈꯔꯦ ꯑꯧ ꯊꯝꯃꯣ ꯑꯩ ꯍꯥꯏꯔꯒꯦ ꯁꯨꯝ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯊꯕꯒ ꯑꯩꯒꯥꯅ ꯇꯣꯡꯉ ꯐꯗꯤꯒꯣꯝꯒ ꯈꯔ ꯆꯥꯏꯁꯜꯂꯦꯀꯣ ꯄꯥꯏꯔ ꯊꯝꯃꯦ ꯑꯩꯒꯥꯅ ꯃꯍꯤꯁꯦ ꯆꯨꯝꯊꯔꯒ ꯆꯨꯞꯁꯟꯅꯕꯅ ꯁꯖꯤꯡ ꯊꯣꯡꯕꯒꯤ
당근거기 시두기. cây hạt tôi nó mà chủ cây ra mun xin lẽ mình sẽ sau giờ lật vào chủ hạt sẽ lên À, mua hạt bé mà thích ăn kỳ rồi bôi lên làm chưa? công an mà đi thăm mặt hàng cái cây mà hình ạ Ini nih. 여기도 하와이 미 이러면 진히 이러면 서리 이제 서버 하와이 코인 샤워 안 되나? Terus. 응. Ini mengatakan mengai. Tahu. 따라 mga 따라 mo sa lang 따라 mo sige ba sige đúng ngô lên thì na nga mahi thong bani sareng thong badi loi gare ini sareng thong badi da khai du e loi kre lau si da lai de Tabakan ini tahu. sareng sareng bu ho ndo thong ma tha thong ba